ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯉꯥꯌꯣꯛꯁꯪ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯁꯣꯅꯥꯂꯤ ꯍꯨꯏꯗ꯭ꯔꯣꯝ ꯅꯦꯔꯦꯇꯔ ꯃꯣꯅꯥꯂꯤꯁꯥ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯉꯥꯌꯣꯛꯁꯪ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯅꯤ ꯃꯥꯂꯪꯕ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯔꯤ ꯑꯗꯨꯒ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤ ꯑꯕꯦꯊꯣꯏꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯥꯂꯪꯕꯒꯤ ꯆꯥ ꯄꯨꯊꯣꯛꯂꯝꯃꯤ ꯑꯕꯦꯊꯣꯏ ꯇꯥꯃꯣ ꯆꯥ ꯂꯩꯖꯔꯤꯁꯤꯗ ꯃꯥꯂꯪꯕ ꯌꯥꯔꯦ ꯑꯗꯨꯗ ꯊꯝꯃꯣ ꯑꯕꯦꯊꯣꯏꯗꯨ ꯆꯥꯗꯣ ꯊꯅꯝꯃꯒ ꯆꯪꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯃꯥꯂꯪꯕꯅ ꯆꯥꯗꯣ ꯁꯤꯐ ꯑꯃ ꯆꯤꯡꯂꯒ ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ ꯑꯕꯦꯊꯣꯏ ꯍꯧꯒꯠꯈ꯭ꯔꯦ ꯇꯥꯃꯣ ꯑꯩ ꯃꯥꯒꯤ ꯁꯪꯒꯣꯝ ꯑꯝꯇ ꯄꯤꯕꯤꯔꯨꯈꯤꯒꯦ ꯃꯥꯂꯪꯕ ꯍꯣꯏ ꯄꯤꯕꯤꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯕꯔ ꯁꯨꯝ ꯄꯥꯔꯛꯄꯗ ꯉꯥꯌꯣꯛꯁꯪ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯅ ꯏꯔꯝꯕꯗꯣ ꯊꯦꯡꯅꯔꯝꯃꯤ ꯍꯦꯛ ꯊꯦꯡꯅꯕꯒ ꯍꯔꯥꯎꯅ ꯑꯩꯅ ꯃꯪꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯉꯥꯌꯣꯛꯁꯪ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯃꯤꯡꯅ ꯀꯔꯤꯕꯨ ꯀꯧꯔꯤꯕ ꯑꯣ ꯆꯣꯡꯊꯥꯝ ꯆꯟꯗ꯭ꯔꯣ ꯁꯤꯡ ꯇꯛꯌꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯁꯤ ꯍꯥꯏꯅ ꯏꯔꯝꯕꯗꯣ ꯎꯔꯦ ꯈꯕꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨ ꯃꯥꯒꯤ ꯐꯣꯟꯗ ꯁꯦꯞ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯑꯕꯦꯊꯣꯏ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯎꯍꯦ ꯑꯝꯇ ꯂꯥꯎꯅꯤ ꯅꯪꯕꯣ ꯑꯕꯦꯊꯣꯏ ꯍꯥꯊꯨ ꯁꯦꯟꯊꯣꯔꯛꯂꯒ ꯑꯣ ꯀꯩꯗꯧꯕꯤꯔꯒꯦ ꯈꯪꯀꯧ ꯀꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯃꯥꯂꯪꯕ ꯍꯔꯥꯎꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯪꯂꯛꯄ ꯉꯥꯌꯣꯛꯁꯪ ꯑꯃ ꯂꯩꯅꯕ ꯍꯥꯏꯗꯅ ꯊꯤꯔꯤꯕꯗꯣ ꯇꯨ ꯁꯤꯗ ꯈꯕꯔꯗ ꯌꯥꯎꯔꯦ ꯑꯩ ꯁꯤꯒꯤ ꯉꯥꯌꯣꯛꯁꯪꯁꯦ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯂꯩꯔꯁꯤꯀꯣ ꯃꯁꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯂꯩꯕꯨꯗꯤ ꯂꯩꯁꯦ ꯑꯗꯣ ꯇꯥꯃꯣ ꯃꯐꯝꯗꯣ ꯈꯨꯗꯣꯡ ꯆꯥꯕ ꯆꯥꯗꯕꯗꯣ ꯌꯦꯡꯊꯣꯛꯂꯒ ꯃꯐꯝꯗꯨ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯃꯐꯝꯗꯨꯒꯤ ꯃꯤꯗ ꯐꯖꯅ ꯍꯪꯂꯒ ꯂꯩꯁꯤ ꯃꯐꯝꯗꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯁꯤꯜꯂꯨꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯕꯗꯣ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯇꯥꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯥꯂꯪꯕ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏꯀꯣ ꯅꯪꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤ ꯀꯥꯟꯅꯗꯦ ꯑꯩ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯣꯏꯅ ꯅꯨꯄꯥꯗꯨ ꯎꯅꯔꯨꯔꯒꯦ ꯑꯗꯨꯒ ꯇꯥꯟꯅꯔꯒꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯗ ꯃꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯛꯌꯦꯛ ꯈꯨꯟꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯆꯟꯗ꯭ꯔꯣ ꯄꯨꯡꯁꯤꯗꯤ ꯌꯧꯔꯒ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯅꯤꯗꯨ ꯂꯥꯛꯇ꯭ꯔꯤ ꯖꯥꯠꯂꯥꯕ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯃꯗꯨꯗ ꯆꯟꯗ꯭ꯔꯣꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯁꯤꯅ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯦ ꯍꯦꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯥꯂꯪꯕ ꯍꯦꯜꯂꯣ ꯑꯩ ꯃꯥꯂꯪꯕꯅꯤ ꯑꯩ ꯁꯣꯝꯒꯤ ꯌꯨꯝ ꯊꯤꯖꯔꯛꯄꯅꯤ ꯑꯩ ꯍꯧꯖꯤꯛ ꯇꯛꯌꯦꯛ ꯈꯨꯟ ꯌꯧꯖꯔꯛꯑꯦ ꯑꯗꯣ ꯈꯨꯟꯊꯛꯂ ꯈꯨꯟꯈꯥꯔꯥ ꯁꯣꯝꯒꯤ ꯌꯨꯝ ꯂꯩꯔꯤꯁꯦ ꯀꯔꯝꯕꯗꯅꯣ ꯆꯟꯗ꯭ꯔꯣ ꯏꯆꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯈꯨꯟꯊꯛꯅꯤ ꯍꯦꯛꯇ ꯑꯩꯒꯤ ꯃꯤꯡ ꯍꯪꯕꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯃꯤ ꯑꯃꯗ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯍꯥꯏꯅ ꯍꯪꯂꯒ ꯂꯥꯛꯄꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯖꯔꯤ ꯂꯥꯛꯄꯤꯔꯣ ꯊꯝꯖꯔꯒꯦ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯆꯟꯗ꯭ꯔꯣꯅ ꯃꯕꯥꯅꯤꯗꯨꯁꯨ ꯂꯥꯛꯇꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯃꯁꯤꯅ ꯁꯣꯝꯗꯅ ꯂꯝꯕꯤꯗ ꯃꯥꯂꯪꯕꯗꯣ ꯆꯟꯗ꯭ꯔꯣꯕꯨ ꯍꯪꯂꯒ ꯂꯥꯛꯄꯗ ꯆꯟꯗ꯭ꯔꯣꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯗꯣ ꯍꯥꯏꯕꯗꯤ ꯇꯣꯝꯕꯒ ꯊꯧꯕꯒ ꯊꯦꯡꯅꯔꯝꯃꯤ ꯃꯥꯂꯪꯕ ꯀꯔꯣꯝꯗꯅꯣ ꯆꯪꯗꯧꯁꯤꯕꯨ ꯈꯪꯗ꯭ꯔꯦꯕ ꯑꯣ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯑꯝꯇ ꯍꯪꯂꯒꯦ ꯍꯦꯛꯇ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯇꯥꯕꯤꯕ꯭ꯔꯣ ꯁꯣꯝꯗꯅꯤ ꯁꯣꯝꯗ ꯏꯇꯥꯎ ꯍꯥꯏꯗꯣꯏꯔꯥ ꯏꯅꯥꯎ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯊꯧꯕ ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯅꯣ ꯍꯪꯂꯣ ꯑꯩꯈꯣꯏ ꯊꯦꯡꯂꯦ ꯁꯠ ꯍꯪꯉꯨꯅꯦ ꯁꯛ ꯀꯥꯞꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯂꯪꯕ ꯑꯩꯁꯦ ꯃꯤ ꯑꯃ ꯊꯤꯖꯔꯛꯄꯅꯤ ꯌꯨꯝꯗꯣ ꯈꯪꯗ꯭ꯔꯕ ꯇꯣꯝꯕ ꯃꯤꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯅꯣ ꯍꯥꯏꯔꯛꯎꯅꯦ ꯃꯥꯂꯪꯕ ꯇꯛꯌꯦꯛ ꯈꯨꯟꯊꯛꯇꯒꯤ ꯆꯣꯡꯊꯥꯝ ꯆꯟꯗ꯭ꯔꯣ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯈꯪꯕꯤꯕ꯭ꯔோ ꯑꯩ ꯃꯥꯕꯨ ꯊꯤꯖꯔꯛꯄꯅꯤ ꯊꯧꯕ ꯃꯥꯅ ꯍꯪꯂꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯟꯗ꯭ꯔꯣꯅꯤꯅꯦ ꯇꯣꯝꯕ ꯃꯥꯅꯦ ꯏꯇꯥꯎꯅꯤ ꯃꯥꯅ ꯍꯪꯂꯤꯁꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥ ꯍꯥꯏꯅꯔꯒ ꯃꯥꯂꯪꯕꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯍꯪꯂꯤꯁꯦ ꯃꯔꯝ ꯍꯥꯏꯔꯛꯎ ꯃꯥꯂꯪꯕ ꯑꯩ ꯍꯥꯏꯖꯒꯦ
ꯁꯨꯝꯗꯧꯕꯅꯤ ꯉꯁꯥꯏ ꯈꯕꯔꯗ ꯉꯥꯌꯣꯛꯁꯪ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯅ ꯊꯦꯡꯅꯖꯕ ꯑꯗꯨꯗ ꯃꯌꯨꯝꯗꯣ ꯈꯪꯗꯕꯒꯤ ꯁꯣꯝ ꯏꯅꯥꯎ ꯑꯅꯤꯗ ꯍꯪꯖꯕꯅꯤ ꯈꯪꯕꯤꯔꯗꯤ ꯇꯥꯛꯄꯤꯌꯨꯕ ꯑꯩꯉꯣꯟꯗ ꯑꯅꯤꯗꯨ ꯃꯃꯤꯠ ꯈꯠꯅꯔꯒ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯈꯪꯉꯤꯅꯦ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤꯗ ꯆꯠꯇꯣꯏꯅꯤ ꯂꯥꯛꯑꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯃꯥꯂꯪꯕ ꯍꯔꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯃꯥꯡ ꯊꯥꯕꯤꯔꯣ ꯁꯣꯝꯅ ꯊꯧꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯣꯅ ꯄꯨꯡꯁꯤꯗꯤ ꯌꯥꯗ꯭ꯔꯦꯃꯤ ꯇꯧꯔꯤꯁꯦ ꯏꯝꯐꯥꯜ ꯆꯠꯀꯅꯤ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯒꯕ ꯃꯕꯥꯅꯤꯁꯤꯗꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨꯕ ꯈꯪꯉꯤꯕ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯅꯤꯗꯣ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯣꯅ ꯅꯕꯥꯅꯤ ꯂꯥꯛꯑꯕ꯭ꯔꯥ ꯊꯦꯡꯉꯤꯗ ꯅꯕꯥꯅꯤꯁꯤꯗꯤ ꯑꯩꯒ ꯊꯕꯛ ꯆꯠꯁꯦ ꯍꯥꯏꯔꯒ ꯐꯔꯦ ꯅꯕꯥꯅꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯊꯧꯕ ꯏꯇꯥꯎꯁꯦ ꯂꯝꯕꯤꯗ ꯏꯇꯥꯎꯕꯨ ꯍꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯂꯨꯁꯦꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯏꯇꯥꯎ ꯃꯥꯂꯪꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯅ ꯏꯇꯥꯎꯒꯤꯗ ꯄꯨꯟꯅ ꯂꯥꯛꯂꯤꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯒꯤ ꯃꯔꯝꯁꯦ ꯈꯕꯔꯒꯤ ꯋꯥꯐꯝꯗꯨꯒꯤꯅꯤ ꯑꯩꯅ ꯐꯣꯟꯗꯁꯨ ꯏꯇꯥꯎꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯆꯟꯗ꯭ꯔꯣ ꯃꯇꯥꯎ ꯑꯅꯤꯗ ꯐꯠ ꯂꯩꯁꯤꯜꯂꯒ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯃꯥꯂꯪꯕꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯌꯣꯛꯁꯪꯗꯨ ꯑꯩꯒꯤꯅꯤ ꯑꯩ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯣꯟꯖꯔꯤꯕꯅꯤ ꯈꯕꯔꯗ ꯍꯥꯞꯆꯈꯤꯕꯅꯤ ꯑꯗꯣ ꯁꯣꯝꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯔꯥ ꯑꯩꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯕꯣ ꯃꯥꯂꯪꯕ ꯍꯣꯏ ꯁꯣꯝꯅ ꯌꯣꯟꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯍꯥꯏꯒꯦꯅ ꯁꯣꯝꯒꯤ ꯌꯨꯝ ꯊꯤꯖꯔꯛꯄꯅꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯣꯅ ꯃꯇꯥꯎ ꯑꯅꯤꯗ ꯃꯉꯛ ꯏꯜꯂꯒ ꯇꯨꯃꯤꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯍꯪꯂꯝꯃꯤ ꯑꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯌꯥꯔꯝꯃꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯁꯣꯝꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯩꯁꯦ ꯑꯆꯤꯟꯕ ꯑꯃꯒꯤ ꯑꯊꯨꯕꯤꯗ ꯑꯐꯪꯕ ꯁꯦꯜꯗ ꯌꯣꯟꯕꯅꯤ ꯁꯨꯃꯥꯏ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯔꯦ ꯍꯌꯦꯡꯁꯦ ꯃꯐꯝꯗꯣ ꯌꯦꯡꯕ ꯆꯠꯂꯨꯔꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯍꯥꯏꯊꯔꯤ ꯈꯨꯟꯈꯥꯔꯣꯝꯗꯅꯤ ꯂꯩꯔꯤꯁꯦ ꯍꯌꯦꯡ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯌꯦꯡꯂꯨꯔꯁꯦꯀꯣ ꯃꯥꯂꯪꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯌꯦꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯟꯗ꯭ꯔꯣ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯃꯥꯂꯪꯕ ꯏꯇꯥꯎ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩ ꯇꯣꯝꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯂꯪꯕꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯂꯪꯕꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯏꯇꯥꯎ ꯅꯪ ꯗꯥꯎꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯩꯗꯤ ꯉꯥꯌꯣꯛꯁꯪꯗꯣ ꯁꯤꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤꯅꯦ ꯆꯟꯗ꯭ꯔꯣ ꯑꯩꯗꯤ ꯗꯥꯎ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯌꯣꯛꯁꯪꯁꯤꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯀꯅꯥꯝꯇ ꯈꯪꯂꯔꯣꯏꯗꯅ ꯑꯁꯤꯒꯤ ꯃꯍꯥꯁꯣꯏ ꯑꯁꯤꯗ ꯍꯣꯡꯅ ꯌꯣꯟꯁꯤꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯍꯣꯡꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯃꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯆꯟꯗ꯭ꯔꯣ ꯐꯔꯦꯁꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯝꯐꯥꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯣꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯂꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯔꯕꯣ ꯁꯦ ꯆꯥꯁꯦ ꯊꯛꯑꯣꯁꯦ ꯏꯃꯥꯅ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅ ꯂꯣꯜꯂꯛꯏꯅꯤ ꯁꯦ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯦꯁꯦ ꯇꯥꯔꯕꯣ ꯏꯕꯨꯡꯉꯣ ꯉꯥꯟꯕ ꯁꯦ ꯍꯧꯒꯠꯂꯣ ꯉꯥꯟꯕ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯇꯧꯔꯒ ꯏꯃꯥ ꯇꯥꯔꯦ ꯍꯧꯕꯨꯗꯤ ꯍꯧꯒꯠꯂꯒꯦ ꯑꯗꯣ ꯑꯩ ꯆꯥ ꯊꯛꯅꯤꯡꯗꯦ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗ꯭ꯔꯤ ꯁꯦ ꯆꯥꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣꯁꯦ ꯏꯃꯥ ꯂꯇꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯤꯡꯊꯤꯅ ꯆꯥꯂꯛꯊꯔꯛꯇ꯭ꯔꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯥꯕు ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯀꯔꯝ ꯇꯧꯅꯤ ꯁꯦ ꯆꯥꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ ꯉꯥꯟꯕ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯤꯌꯦ ꯀꯥꯎꯒꯦ ꯈꯜꯂꯤ ꯍꯦꯛꯇ ꯉꯝꯗꯦ ꯏꯃꯥ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯏꯃꯥ ꯀꯞꯂꯒ ꯍꯥꯏꯔꯝꯃꯤ ꯂꯇꯥ ꯌꯥꯗꯦ ꯏꯆꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯜꯂꯛꯂꯔꯣꯏ ꯁꯦ ꯇꯣꯛꯑꯁꯦ ꯆꯥꯁꯦ ꯊꯛꯑꯣꯀꯣ ꯏꯃꯥ ꯆꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯉꯥꯟꯕ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯟꯕꯅ ꯊꯥꯕꯜꯂꯩ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯅꯪ ꯗꯗꯥꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯪ ꯍꯜꯂꯛꯑꯣ ꯗꯗꯥ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒꯤ ꯌꯨꯝꯗꯅꯤ ꯑꯕꯦꯊꯣꯏꯅ ꯃꯥꯂꯪꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯑꯕꯦꯊꯣꯏ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂꯥ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯊꯥꯖ
ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯊꯥꯖ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯕꯦꯊꯣꯏ ꯀꯥꯡꯁꯣꯏ ꯇꯧꯁꯤꯜꯂꯦ ꯁꯦ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣꯁꯦ ꯏꯃꯥꯗꯤ ꯅꯄꯥ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯆꯥꯔꯣ ꯆꯥꯔꯣ ꯊꯥꯖ ꯍꯣꯏ ꯏꯃꯥ ꯇꯟꯖꯥꯗꯨꯗ ꯃꯥꯂꯪꯕ ꯍꯜꯂꯛꯂꯝꯃꯤ ꯃꯥꯂꯪꯕ ꯃꯆꯥ ꯇꯣꯝꯕꯤ ꯍꯥꯟꯅ ꯄꯤꯖꯊꯣꯛꯑꯕꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯃꯥ ꯍꯥꯟꯅ ꯄꯤꯖꯔꯝꯃꯤꯅꯤ ꯇꯥꯃꯣ ꯉꯥꯏꯕ ꯉꯝꯂꯣꯏꯅ ꯑꯗꯣ ꯇꯥꯃꯣꯅ ꯆꯠꯂꯨꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯂꯒꯦ ꯃꯥꯂꯪꯕ ꯃꯐꯝꯗꯨꯗꯤ ꯌꯦꯡꯂꯛꯇ꯭ꯔꯤꯌꯦ ꯑꯩꯅ ꯂꯧꯅꯤꯅ ꯍꯥꯏꯔꯝꯃꯦ ꯍꯌꯦꯡ ꯃꯐꯝꯗꯣ ꯌꯦꯡꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯑꯗꯨꯒ ꯁꯦꯜꯗꯣ ꯅꯪꯅ ꯉꯥꯡꯅꯕ ꯑꯕꯦꯊꯣꯏ ꯑꯩꯒ ꯆꯠꯄ ꯌꯥꯎꯖꯔꯣꯏꯗ ꯇꯥꯃꯣ ꯃꯐꯝꯗꯣ ꯀꯔꯤ ꯂꯩꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯣꯏꯁꯤꯀꯣ ꯇꯉꯥꯏ ꯐꯗꯅ ꯂꯩꯕ ꯇꯥꯔꯕꯁꯨ ꯐꯖꯅ ꯃꯤꯉꯣꯟꯗ ꯍꯪꯂꯒ ꯑꯣꯏꯅ ꯂꯧꯁꯤꯀꯣ ꯃꯥꯂꯪꯕ ꯑꯁ ꯑꯕꯦꯊꯣꯏ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏꯀꯣ ꯃꯥꯒꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯌꯣꯟꯗꯣꯏꯅꯤ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏꯀꯣ ꯐꯔꯦ ꯆꯥꯛ ꯊꯥꯡꯗꯣꯛꯂꯛꯑꯣꯁꯦ ꯆꯥꯊꯣꯛꯂꯁꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯊꯥꯡꯗꯣꯛꯂꯛꯑꯒꯦ ꯇꯥꯃꯣ ꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯗꯅꯤ ꯆꯥꯎꯕ ꯃꯃꯥ ꯅꯪꯕꯨ ꯍꯛꯆꯥꯡꯗꯣ ꯈꯔ ꯐꯔꯕꯣ ꯊꯔꯣ ꯍꯛꯆꯥꯡꯁꯦ ꯏꯉꯝ ꯉꯝꯗ꯭ꯔꯤꯗ ꯃꯈꯣꯏ ꯕꯕꯥ ꯀꯞꯂꯒ ꯏꯆꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯏꯆꯥꯗꯣ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯀꯔꯤ ꯆꯥꯔꯒ ꯂꯩꯔꯝꯗꯣꯏꯅꯣ ꯆꯥꯎꯕ ꯏꯆꯥꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯐꯪꯗ꯭ರೆ ꯀꯗꯥꯏꯗ ꯆꯠꯂꯒ ꯊꯤꯗꯣꯏꯅೋ ꯑꯩꯁꯨ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ ꯃꯍꯥꯛ ꯍꯤꯡꯂꯝꯅꯤ ꯊꯥꯖꯗ꯭ꯔꯦꯗ ꯃꯃꯥ ꯐꯔꯦꯁꯦ ꯑꯩ ꯃꯅꯤꯡꯂꯣꯝꯒꯤ ꯇꯥꯇꯣꯟ ꯍꯣꯏꯒꯤ ꯁꯤꯡ ꯈꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯝꯃꯨꯀꯣ ꯊꯔꯣ ꯍꯣꯏ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯃꯈꯣꯏ ꯕꯕꯥ ꯆꯥꯎꯕ ꯆꯠꯂꯦ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯀꯥꯡꯕꯨꯗꯨ ꯏꯝꯐꯥꯜꯗꯒꯤ ꯍꯜꯂꯛꯂꯒ ꯂꯝꯄꯥꯛꯇ ꯄꯨꯜꯂꯝꯃꯤ ꯊꯧꯕ ꯏꯇꯥꯎ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯔꯁꯦ ꯂꯥꯛꯑꯣꯁꯦ ꯐꯝꯊꯔꯛꯑꯣ ꯇꯣꯝꯕ ꯍꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯔꯁꯤꯁꯦ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯟꯗ꯭ꯔꯣ ꯑꯁ ꯂꯥꯛꯑꯦꯍꯦ ꯅꯣꯏ ꯁꯨꯕ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯄꯥꯏꯔꯛꯄꯗꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯏꯔꯣꯏꯀꯣ ꯏꯇꯥꯎ ꯅꯣꯏ ꯑꯣꯏꯅ ꯄꯥꯏꯔꯣ ꯑꯩ ꯉꯥꯏꯕꯤꯒꯦꯕ ꯊꯧꯕ ꯏꯇꯥꯎꯁꯤꯗꯤꯕ ꯄꯦꯛ ꯑꯃ ꯑꯅꯤꯈꯛ ꯄꯥꯏꯔꯛꯄꯗꯨꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯦ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯇꯣꯝꯕ ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯏꯇꯥꯎ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯄꯦꯛ ꯑꯃ ꯑꯅꯤꯈꯛ ꯊꯛꯄꯗꯨꯗꯤ ꯉꯥꯎꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯗꯤ ꯊꯛꯈꯤꯗꯣꯏꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯪꯁꯨ ꯈꯔ パイ유세 ꯍꯥꯏꯔꯛꯀꯦꯀꯣ ꯆꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯁꯨ ꯊꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯊꯛꯈꯤꯗꯣꯏꯅꯤ ꯌꯥꯝ ꯊꯛꯑꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯊꯛꯊꯗꯣꯏꯅꯤ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯍꯩꯖꯤꯜꯂꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨ ꯊꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯆꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯁꯤꯠꯂꯔꯣꯏ ꯈꯜꯂꯝꯕ ꯉꯥꯌꯣꯛꯁꯪꯗꯨ ꯍꯌꯦꯡ ꯏꯝꯐꯥꯜ ꯃꯆꯥ ꯑꯄꯪꯕꯗꯨꯅ ꯂꯩꯈ꯭ꯔꯅꯤ ꯅꯝꯗꯅ ꯄꯤꯁꯜꯂꯗꯝꯅꯤ ꯍꯦꯛꯇ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯇꯣꯝꯕ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯗꯨ ꯅꯨꯄꯥꯗꯨ ꯈꯔ ꯄꯪꯕ ꯃꯥꯜꯂꯤ ꯅꯝꯗꯅ ꯍꯦꯛꯇ ꯄꯤꯁꯤꯜꯁꯤ ꯃꯉꯣꯟꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ ꯑꯕꯦꯊꯣꯏ ꯇꯥꯃꯣ ꯆꯥꯁꯤ ꯂꯩꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯁꯪꯒꯣꯝ ꯊꯛꯂꯨ ꯂꯥꯛꯑꯣ ꯅꯪ ꯑꯃꯅꯦ ꯕꯕꯥꯒꯤ ꯅꯥꯛꯇ ꯂꯩꯇꯦꯀꯣ ꯂꯥꯛꯑꯣ ꯊꯥꯖ ꯂꯥꯛꯑꯦ ꯏꯃꯥ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯪꯒꯣꯝ ꯍꯥꯏꯕꯨ ꯏꯃꯥ ꯃꯥꯂꯪꯕ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦꯅꯦ ꯂꯥꯛꯑꯣ ꯊꯥꯖ ꯍꯣꯏ ꯕꯕꯥ ꯑꯕꯦꯊꯣꯏ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯥꯃꯣ ꯉꯔꯥꯡ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯆꯠꯄꯤꯗꯣꯏꯔꯥ ꯃꯥꯂꯪꯕ ꯑꯩ ꯍꯥꯟꯅ ꯂꯝꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯅꯪꯁꯨ ꯆꯠꯁꯦ ꯌꯥꯗꯕꯅꯤना ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯄꯩꯁꯥ ꯊꯤꯅꯔꯝꯗꯥꯏꯗ ꯅꯪꯁꯨ ꯆꯠꯂꯁꯦꯀꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏ ꯍꯌꯦꯡ ꯄꯩꯁా ꯊꯤꯅꯔꯝꯗꯥꯏꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯑꯗꯣ ꯇꯥꯃꯣ ꯃꯤꯉꯣꯟꯗ ꯐꯖꯅ ꯍꯪꯉꯨꯀꯣ ꯑꯩꯗꯤ ꯀꯤꯖꯈ꯭ꯔꯦꯀꯣ ꯃꯥꯂꯪꯕ ꯑꯕꯦꯊꯣꯏ ꯅꯪ ꯁꯤꯗꯤꯕ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏꯀꯣ ꯅꯪꯅ ꯄꯪꯈꯟꯗ ꯍꯦꯛ ꯈꯟꯖꯤꯜꯂꯦꯗꯅ ꯑꯕꯦꯊꯣꯏ ꯈꯟꯖꯤꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯌꯦꯡ ꯗꯁꯥ ꯇꯥꯕꯗꯣ ꯄꯥꯝꯖꯗꯕꯒꯤꯅꯤ ꯍꯥꯏꯖꯕꯁꯦ ꯃꯥꯂꯪꯕ ꯐꯔꯦꯁꯦ ꯅꯪ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨꯀೋ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯉꯥꯡꯒ ꯀꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯂꯩꯔꯝꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯪꯕ ꯆꯠꯈꯤꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯉꯥꯟꯕꯒꯤ ꯃꯪꯂꯥꯟꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯂꯝꯃꯤ
ꯉꯥꯟꯕꯅ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯅ ꯊꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯉꯥꯟꯕ: ꯏꯇꯥꯎ, ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯎꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ "ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯗꯨꯗ ꯀꯞꯂꯤꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ?" ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨꯅ ꯀꯞꯄ ꯂꯦꯞꯂꯒ "ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯕꯤꯗ꯭ꯔꯕꯣ ꯗꯥ ꯉꯥꯟꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯕ ꯉꯛꯅ "ꯊꯥꯕꯜꯂꯩ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯅꯪꯕꯨ ꯉꯥꯏꯖꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯗꯨꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯊꯥꯕꯜꯂꯩ, ꯍꯥꯏꯌꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯊꯥꯕꯜꯂꯩ: "ꯗꯥ ꯉꯥꯟꯕ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯋꯥꯏꯅꯤ. ꯑꯩꯕꯨ ꯃꯈꯣꯏ ꯃꯤ ꯈꯔꯅ ꯍꯥꯠꯂꯒ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯅꯦ. ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯗꯗꯥ." ꯉꯥꯟꯕ ꯉꯛꯅ "ꯅꯪꯕꯨ ꯑꯁꯤꯕ ꯊꯋꯥꯏꯅꯦꯕ? ꯍꯥꯏꯌꯣ, ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯍꯥꯏꯔꯛꯑꯣ ꯊꯥꯕꯜꯂꯩ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤ, ꯍꯥꯏꯔꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯡꯗꯨ ꯌꯨꯝꯗꯨꯗ ꯊꯥꯡꯖꯜꯂꯛꯄꯗ ꯊꯥꯕꯜꯂꯩ ꯄꯥꯈꯠꯅ "ꯗꯥ ꯉꯥꯟꯕ, ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯖꯟꯕꯤꯔꯛꯀꯅꯣ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯣ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯣ." ꯑꯁꯤ ꯍꯥꯏꯅ ꯏꯜꯂꯝꯃꯤ꯫ ꯉꯥꯟꯕ ꯇꯨꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯕꯜꯂꯩ ꯍꯥꯏꯅ ꯀꯧꯕꯗ ꯇꯥꯏꯕꯪꯗꯁꯨ ꯀꯧꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯉꯥꯟꯕ "ꯊꯥꯕꯜꯂꯩ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯪꯅꯤꯗꯅ, ꯃꯪꯅꯤꯅꯦ꯫ ꯑꯣ ꯊꯥꯕꯜꯂꯩ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯁꯤꯔꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯁꯅꯥꯍꯟ ꯄꯥꯈꯠꯅ "ꯏꯕꯨꯡꯉꯣ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥ? ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯍꯣ, ꯅꯪ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯝꯅꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯍꯧꯒꯠꯂꯣꯀꯣ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔꯕꯅꯤ. ꯏꯄꯥ ꯆꯥꯛꯁꯪꯗ ꯅꯪꯕꯨ ꯉꯥꯏꯔꯝꯃꯒꯦꯀꯣ." ꯉꯥꯟꯕ: "ꯍꯣꯏ ꯕꯕꯥ, ꯑꯩ ꯂꯥꯛꯆꯔꯒꯦ." ꯁꯣꯝꯗꯅ ꯃꯥꯂꯪꯕꯅ ꯇꯒꯦꯛꯇ ꯆꯟꯗ꯭ꯔꯣ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯂꯪꯕ: "ꯃꯤꯕꯨ ꯀꯅꯥꯝ ꯂꯩꯇ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯩꯕꯤꯕ꯭ꯔꯣ?" ꯃꯅꯨꯡꯗꯒꯤ ꯆꯟꯗ꯭ꯔꯣꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯣ: "ꯂꯩꯌꯦ ꯂꯩꯌꯦ, ꯀꯅꯥꯅꯣ? ꯍꯩꯃꯥ, ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯅꯤ." ꯃꯥꯂꯪꯕ: "ꯑꯩꯁꯨ ꯂꯝꯗꯣ ꯌꯦꯡꯂꯨꯔꯒꯦꯅ ꯂꯥꯛꯆꯔꯤꯅꯤ. ꯑꯗꯣ ꯏꯇꯥꯎ, ꯏꯃꯥꯟꯅꯕ ꯑꯅꯤꯗꯨ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯃꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯇꯧꯕꯅꯤꯗ ꯏꯇꯥꯎ." ꯆꯟꯗ꯭ꯔꯣ: "ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅꯤ. ꯀꯩꯗꯧꯔꯒꯦ ꯈꯪꯗ꯭ꯔꯦ. ꯑꯩ ꯐꯣꯟ ꯇꯧꯒꯦ꯫ ꯍꯦꯂꯣ ꯇꯣꯝꯕ, ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ ꯏꯇꯥꯎ? ꯏꯇꯥꯎ ꯃꯥꯂꯪꯕꯗꯤ ꯉꯁꯥꯏꯅ ꯂꯥꯛꯑꯦ, ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣ? ꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯂꯝꯕꯤꯗ꯫ ꯍꯣꯏ ꯍꯣꯏ, ꯊꯝꯃꯦꯀꯣ." "ꯏꯇꯥꯎ ꯃꯥꯂꯪꯕ, ꯂꯥꯛꯑꯣ, ꯂꯝꯕꯤꯗ ꯃꯣꯏꯒ ꯊꯦꯡꯅꯔꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯃꯥꯂꯪꯕ: "ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯁꯤ, ꯍꯦꯛꯇ ꯃꯣꯏꯒ ꯊꯦꯡꯅꯔꯁꯤ." ꯑꯁꯨꯝꯅ ꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗ ꯉꯥꯌꯣꯛꯁꯪꯗꯨ ꯌꯧꯔꯝꯗꯥꯏꯗ ꯆꯟꯗ꯭ꯔꯣ: "ꯇꯨ ꯑꯥꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯅꯦ, ꯆꯪꯂꯒ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ꯫ ꯏꯇꯥꯎ ꯆꯠꯈꯠꯂꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯪꯕꯕꯨ ꯍꯥꯟꯅ ꯆꯠꯈꯠꯍꯜꯂꯛꯑꯒ ꯃꯣꯏ ꯑꯍꯨꯝꯅ ꯇꯣꯝꯕ: "ꯅꯣꯏꯒꯤ ꯖꯟꯇ꯭ꯔꯁꯤꯡꯗꯣ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯆꯟꯗ꯭ꯔꯣ: "ꯌꯥꯎꯏ, ꯁꯤ ꯌꯥꯎꯔꯕꯅꯤꯅ ꯀꯔꯤꯝ ꯇꯧꯔꯛꯄ ꯉꯝꯂꯣꯏ, ꯊꯋꯥꯏꯗꯨꯅꯀꯣ." ꯇꯣꯝꯕ: "ꯍꯦꯛ ꯑꯃꯁꯦ ꯇꯥꯈꯤꯅꯤ, ꯂꯥꯛꯑꯣ ꯏꯇꯥꯎ." ꯆꯟꯗ꯭ꯔꯣ: "ꯂꯥꯛꯑꯦ ꯏꯇꯥꯎ ꯃꯥꯂꯪꯕ, ꯇꯨ ꯁꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ, ꯁꯤꯗꯒꯤ ꯑꯥꯒꯤ ꯆꯣꯔꯐꯣꯟ 3 ꯍꯧꯔꯤꯁꯦ, ꯁꯤ ꯐꯥꯎꯕꯅꯤ ꯑꯩꯒꯤ ꯂꯝꯁꯦ. ꯁꯪꯁꯤꯁꯨ ꯌꯥꯎꯔꯒ ꯄꯨꯈ꯭ꯔꯤꯁꯤꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯅ ꯌꯣꯟꯗꯣꯏꯁꯦ." ꯃꯥꯂꯪꯕ: "ꯑꯣ, ꯆꯥꯎꯗꯤ ꯐꯖꯅ ꯆꯥꯎꯔꯦ ꯏꯇꯥꯎꯒꯤ ꯂꯝꯁꯦ. ꯑꯗꯣ ꯁꯦꯜ ꯅꯨꯡꯁꯤꯕꯣ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩ ꯍꯦꯛꯇ ꯂꯧꯖꯔꯗꯣꯏꯅꯤ." ꯆꯟꯗ꯭ꯔꯣ: "ꯍꯣꯏ, ꯏꯇꯥꯎ ꯂꯩꯕꯤꯔꯣ. ꯑꯩ ꯃꯤ ꯊꯤꯗꯣꯛ ꯊꯤꯖꯤꯟꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯏꯇꯥꯎ. ꯑꯗꯣ ꯁꯦꯜꯗꯤ ꯈꯕꯔꯗ ꯍꯥꯏꯖꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯖꯔꯅꯤ." ꯃꯥꯂꯪꯕ: "ꯍꯣꯏ ꯏꯇꯥꯎ, ꯁꯦꯜꯗꯣ ꯍꯪꯆꯤꯠꯁꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯄꯨꯟꯅ, ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯗꯕꯅꯤ ꯃꯐꯝꯁꯦ." ꯆꯟꯗ꯭ꯔꯣ: "ꯍꯣꯏ ꯏꯇꯥꯎ, ꯌꯥꯏꯌꯦ. ꯍꯪꯆꯤꯠꯇꯣ ꯂꯦꯞꯄꯤꯔꯣꯀꯣ ꯑꯗꯨꯗꯤ." ꯃꯥꯂꯪꯕ: "ꯍꯪꯆꯤꯠꯇꯣ ꯁꯣꯏꯗꯅ ꯂꯥꯛꯑꯒ ꯄꯤꯖꯔꯒꯦ. ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ." ꯆꯟꯗ꯭ꯔꯣ: "ꯍꯣꯏ, ꯌꯧꯕꯤꯔꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦꯀꯣ." ꯃꯥꯂꯪꯕ: "ꯂꯩꯍꯧꯔꯣ ꯏꯇꯥꯎ. ꯏꯇꯥꯎ ꯑꯅꯤ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯇꯣꯝꯕ: "ꯍꯣꯏ ꯏꯇꯥꯎ, ꯂꯩꯍꯧꯔꯦ." ꯃꯥꯂꯪꯕ ꯆꯠꯈ꯭ꯔꯒ "ꯏꯇꯥꯎ, ꯅꯪ ꯗꯥꯎꯗꯤ ꯌꯥꯏꯀꯣ. ꯅꯪꯒꯤ ꯉꯥꯌꯣꯛꯁꯪꯁꯦ ꯃꯤꯅ ꯂꯧꯈꯤꯗꯣꯔꯦꯅꯦ ꯍꯥ, ꯅꯝꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝꯗꯅꯤ꯫ ꯆꯥꯎꯕ: "ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯁꯦ. ꯁꯦ, ꯍꯧꯒꯠꯁꯤꯁꯦ." ꯊꯔꯣ:
ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ ꯇꯞꯅ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯁꯨ ꯆꯥꯊꯣꯛꯑꯣ ꯆꯥꯛꯇꯣ ꯆꯥꯎꯕ ꯑꯩꯁꯨ ꯆꯥꯔꯗꯕꯅꯤ ꯅꯪ ꯆꯥꯛ ꯇꯣꯛꯂꯒ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯊꯛꯎꯀꯣ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯂꯨꯈꯤꯒꯦ ꯊꯔꯣ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯆꯥꯔꯒꯦ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯃꯥꯂꯪꯕ ꯑꯕꯦꯊꯣꯏ ꯑꯕꯦꯊꯣꯏ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣꯍꯦ ꯇꯥꯔꯕꯣ ꯅꯪꯕꯣ ꯑꯕꯦꯊꯣꯏ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯂꯒ ꯇꯥꯔꯦ ꯇꯥꯔꯦ ꯇꯥꯃꯣ ꯍꯜꯂꯛꯄꯤꯔꯦꯗꯅ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯒꯦ ꯃꯥꯂꯪꯕ ꯑꯩ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯐꯝꯗꯣ ꯐꯖꯅ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯄꯨꯈ꯭ꯔꯤ 3ꯅꯤ ꯂꯩꯔꯤꯗꯣ ꯍꯩ ꯂꯩ ꯂꯣꯏ ꯁꯨꯔꯦ ꯊꯥꯔꯤꯗꯣ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯂꯧꯍꯧꯔꯁꯤꯀꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯍꯣꯏ ꯇꯥꯃꯣꯅ ꯌꯥꯝ ꯄꯥꯝꯂꯨꯔꯕꯅꯤꯅ ꯂꯧꯔꯁꯤ ꯁꯣꯏꯗꯅ ꯑꯗꯣ ꯇꯥꯃꯣ ꯍꯌꯦꯡ ꯂꯧꯔꯕ ꯃꯇꯨꯡ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯆꯪꯁꯤꯀꯣ ꯃꯐꯝꯗꯨꯗ ꯃꯥꯂꯪꯕ ꯍꯣꯏ ꯍꯣꯏ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝꯂꯒ ꯆꯪꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯇꯧꯔꯁꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯑꯕꯦꯊꯣꯏ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯇꯥꯃꯣ ꯑꯉꯥꯡ ꯄꯤꯖꯈ꯭ꯔꯦ ꯊꯤꯗꯣꯔꯛꯑꯣꯔꯥ ꯃꯥꯂꯪꯕ ꯊꯤꯗꯣꯛꯑꯣ ꯑꯗꯣ ꯍꯪꯆꯤꯠꯇꯣ ꯉꯟꯅ ꯆꯠꯂꯒ ꯁꯦꯜ ꯄꯤꯔꯨꯗꯣꯏꯅꯤꯀꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯆꯠꯁꯦ ꯉꯟꯅ ꯍꯪꯆꯤꯠꯇꯣ ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ ꯃꯥꯂꯪꯕ ꯂꯥꯛꯑꯣ ꯆꯥꯊꯣꯛꯂꯁꯤ ꯅꯣꯡꯉꯥꯜꯂꯦ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯁꯅꯥꯍꯟ ꯃꯃꯥ ꯅꯪꯕꯨ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯡꯉꯥꯜꯂꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯂꯇꯥ ꯂꯣꯏꯔꯦ ꯄꯨꯔꯛꯑꯒꯦ ꯃꯈꯣꯏ ꯕꯕꯥ ꯁꯦ ꯁꯤ ꯂꯩꯔꯦ ꯁꯦ ꯆꯥꯁꯦ ꯁꯅꯥꯍꯟ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯆꯥꯗꯣ ꯊꯛꯅꯤꯡꯂꯕꯅꯤ ꯑꯩ ꯅꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ ꯂꯇꯥ ꯍꯧꯒꯠꯈ꯭ꯔꯦ ꯑꯩ ꯆꯥꯒ ꯄꯤꯊꯛꯑꯝꯃꯕꯅꯤ ꯁꯅꯥꯍꯟ ꯐꯔꯦ ꯃꯆꯦꯗꯨ ꯉꯥꯏꯍꯥꯛꯇ ꯀꯧꯁꯤꯔ ꯌꯨꯝꯁꯤꯗ ꯅꯆꯥꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯟꯅꯁꯦꯕ ꯂꯇꯥ ꯍꯣꯏ ꯀꯧꯕꯤꯔꯁꯦ ꯃꯆꯦꯗꯨ ꯐꯣꯟ ꯇꯧꯈ꯭ꯔꯒꯦꯀꯣ ꯏꯃꯣꯏ ꯕꯕꯥ ꯁꯅꯥꯍꯟ ꯍꯣꯏ ꯇꯧꯈ꯭ꯔꯣ ꯐꯣꯟꯗꯣ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ ꯑꯕꯦꯊꯣꯏ ꯇꯥꯃꯣ ꯑꯩꯒ ꯏꯆꯥꯊꯣꯏꯕꯤꯒ ꯏꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯆꯠꯂꯨꯒꯦ ꯌꯥꯒꯗ꯭ꯔꯥ ꯃꯥꯂꯪꯕ ꯍꯣꯏ ꯆꯠꯂꯨꯔꯣ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯕꯦꯡꯛꯇ ꯆꯠꯂꯨꯗꯣꯏꯅꯤ ꯐꯔꯦ ꯊꯣꯡꯒꯁꯦ ꯁꯣ ꯂꯣꯜꯂꯝꯃꯒ ꯆꯠꯂꯒꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯃꯣ ꯃꯥꯂꯪꯕ ꯆꯠꯂꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯥꯏꯗꯅꯤ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯇꯦꯡꯊꯥꯔꯝꯃꯤ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯂꯒ ꯏꯃꯥ ꯕꯕꯥ ꯅꯈꯣꯏꯕꯨ ꯀꯝꯗꯧꯅ ꯂꯩꯔꯤꯕꯒꯦ ꯅꯆꯥꯗꯤ ꯌꯥꯝ ꯋꯥꯔꯦꯕ ꯃꯐꯝꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯐꯠꯇ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦꯀꯣ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯍꯟꯕꯤꯌꯣ ꯑꯩꯕꯨ ꯃꯈꯣꯏ ꯃꯤꯐꯠꯇꯁꯤꯡꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯍꯟꯕꯤꯌꯨꯕ ꯁꯣꯝꯗꯅ ꯉꯥꯌꯣꯛꯁꯪꯗꯨꯒꯤ ꯁꯦꯜ ꯊꯤꯅꯒꯗꯕ ꯅꯨꯃꯤꯠꯇꯅꯤ ꯃꯥꯂꯪꯕ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯂꯔꯤꯅꯤ ꯅꯣꯏꯕꯣ ꯂꯣꯏꯁꯤꯜꯂꯣ ꯑꯕꯦꯊꯣꯏ ꯂꯣꯏꯔꯦ ꯇꯥꯃꯣ ꯏꯆꯥꯊꯣꯏꯕꯤꯁꯦ ꯅꯪ ꯁꯤ ꯄꯨꯊꯣꯛꯂꯝꯃꯣ ꯃꯃꯥ ꯊꯣꯛꯂꯛꯑꯒꯦ ꯊꯥꯖ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯊꯣꯛꯂꯝꯃꯣ ꯍꯥꯏꯌꯦ ꯏꯃꯥꯅ ꯌꯨꯝꯁꯤ ꯁꯣ ꯂꯣꯟꯁꯜꯂꯝꯈꯤꯒꯦ ꯍꯥꯏꯍꯧꯕꯅꯦ ꯃꯥꯂꯪꯕ ꯍꯣꯏ ꯂꯥꯛꯆꯔꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯕꯕꯥꯒ ꯒꯥꯔꯤꯗ ꯂꯩꯔꯨꯔꯁꯤ ꯑꯕꯦꯊꯣꯏ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯕꯦꯊꯣꯏ ꯂꯥꯛꯑꯦ ꯇꯥꯃꯣ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯛꯌꯦꯛ ꯈꯨꯟꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯛꯆꯥꯡꯒꯁꯦ ꯄꯨꯡꯇꯦꯛ ꯇꯦꯛꯑꯦꯗ ꯉꯔꯥꯡꯗꯣ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯖꯥꯠꯂꯥ ꯃꯤꯗꯤ ꯂꯥꯛꯑꯅꯤ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯣ ꯆꯠꯂꯦ ꯍꯦꯜꯂꯣ ꯊꯧꯕ ꯍꯧꯒꯠꯂꯕꯣ ꯅꯣꯏꯕꯣ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯃꯤ ꯂꯥꯛꯑꯅꯤꯌꯦ ꯐꯣꯟ ꯇꯧꯔꯛꯂꯝꯃꯕꯅꯤ ꯂꯥꯛꯑꯣꯀꯣ ꯊꯝꯃꯦ ꯆꯟꯗ꯭ꯔꯣ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ ꯉꯔꯥꯡꯒꯤ ꯆꯥꯛ ꯆꯥꯗꯕꯒꯤ ꯂꯩꯔꯝꯒꯅꯤ ꯆꯖꯤꯛ ꯉꯧꯔꯨꯈꯤꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯍꯣꯏꯗꯨ ꯇꯛꯌꯦꯛ ꯈꯨꯟ ꯌꯧꯔꯛꯂꯒ ꯃꯥꯂꯪꯕ ꯏꯇꯥꯎꯗꯨꯕꯨ ꯃꯌꯨꯝꯗ ꯂꯩꯔꯤ ꯖꯥꯠꯂꯥ ꯍꯦꯛꯇ ꯌꯨꯝꯗ ꯆꯪꯂꯨꯔꯁꯤ ꯑꯕꯦꯊꯣꯏ ꯑꯗꯣ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯔꯒ ꯍꯪꯉꯨꯗꯅ ꯑꯃꯨꯛ ꯉꯥꯌꯣꯛꯁꯪꯗ ꯆꯠꯂꯝꯃꯗꯤ ꯃꯥꯂꯪꯕ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯂꯥꯡꯒꯅꯨꯀꯣ ꯍꯦꯜꯂꯣ ꯏꯇꯥꯎ ꯑꯩ ꯇꯛꯌꯦꯛ ꯈꯨꯟ ꯌꯧꯖꯔꯛꯑꯦ ꯏꯇꯥꯎꯕꯨ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕꯣ ꯑꯣ
ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯖꯔꯛꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯦ ꯊꯝꯖꯔꯦ ꯑꯕꯦꯊꯣꯏ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯑꯣꯌꯦ ꯏꯇꯥꯎꯗꯣ ꯌꯨꯝꯗ ꯂꯩꯔꯤꯌꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯆꯪꯂꯁꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯪꯃꯤꯟꯅꯈꯤ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯣꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯧꯕ ꯇꯣꯝꯕ ꯅꯪ ꯂꯣꯏꯔꯕꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯟꯗ꯭ꯔꯣꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯂꯣꯏꯔꯦ ꯊꯦꯡꯂꯦ ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯔꯛꯄꯅꯤ ꯆꯟꯗ꯭ꯔꯣꯅ ꯂꯣꯏꯁꯤꯜꯂꯣ ꯃꯤ ꯇꯣꯝꯕ ꯏꯇꯥꯎ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈꯤ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝ ꯌꯧꯔꯛꯑꯒ ꯃꯥꯂꯪꯕ ꯍꯣꯏ ꯃꯥꯂꯪꯕ ꯌꯧꯔꯦ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯏꯆꯥ ꯊꯣꯏꯕꯤ ꯀꯨꯝꯂꯁꯤ ꯂꯥꯛꯑꯣ ꯌꯧꯔꯦ ꯃꯥꯂꯪꯕ ꯑꯩ ꯀꯧꯒꯦꯀꯣ ꯇꯣꯏ ꯑꯗꯨ ꯂꯩꯌꯨ ꯏꯇꯥꯎ ꯏꯇꯥꯎ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯦ ꯅꯣꯏ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯏꯕꯦꯝꯃ ꯍꯣꯏꯁꯨ ꯌꯥꯎꯔꯛꯏꯅꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯌꯧꯖꯔꯛꯑꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯛ ꯍꯧꯅꯔꯒ ꯂꯥꯛꯆꯔꯕꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯏꯕꯦꯝꯃ ꯌꯥꯏꯗ ꯌꯥꯏꯗ ꯀꯥꯈꯠꯂꯛꯑꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯃꯥꯂꯪꯕ ꯌꯥꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯑꯅꯤꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯎꯗꯦꯅ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯑꯣꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯐꯣꯟꯗ ꯃꯥꯂꯪꯕ ꯏꯇꯥꯎ ꯑꯅꯤꯗꯤ ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯇꯨꯝ ꯂꯥꯛꯑꯦꯗꯅ ꯇꯣꯝꯕ ꯏꯇꯥꯎ ꯃꯥꯂꯪꯕ ꯍꯣꯏ ꯌꯧꯕꯤꯔꯛꯂꯝꯃꯦꯅ ꯃꯥꯂꯪꯕ ꯍꯣꯏ ꯑꯩꯈꯣꯏ ꯍꯦꯛꯇ ꯉꯟꯅ ꯂꯥꯛꯆꯔꯕꯅꯤ ꯁꯦꯜ ꯍꯦꯛꯇ ꯊꯤꯔꯒ ꯂꯥꯏ ꯇꯤꯟꯁꯨ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯆꯟꯗ꯭ꯔꯣ ꯐꯩ ꯐꯩ ꯈꯨꯔꯨꯝꯕ ꯀꯥꯏꯗꯦ ꯌꯥꯏ ꯑꯗꯨꯝ ꯃꯥꯂꯪꯕ ꯑꯕꯦꯊꯣꯏ ꯉꯁꯥꯏꯒꯤꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯕꯦꯊꯣꯏ ꯁꯤ ꯂꯩꯔꯦꯁꯦ ꯃꯥꯂꯪꯕ ꯏꯇꯥꯎ ꯏꯇꯥꯎꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯂꯣꯏ ꯁꯨꯔꯕꯅꯤ ꯃꯁꯤꯡ ꯊꯤꯕꯤꯒꯗ꯭ꯔꯥ ꯆꯟꯗ꯭ꯔꯣ ꯏꯇꯥꯎꯅ ꯊꯤꯔꯛꯑꯕꯅꯤꯅ ꯁꯨꯔꯝꯂꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯂꯪꯕ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯂꯝꯗꯣ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯂꯒ ꯂꯥꯏ ꯈꯨꯔꯝꯗꯣꯏꯅꯤ ꯑꯗꯣ ꯏꯇꯥꯎ ꯍꯣꯏ ꯁ꯭ꯋꯥꯏꯗ ꯑꯃꯥꯏꯕꯒꯨꯝꯕ ꯑꯃꯥꯏꯕꯤꯒꯨꯝꯕ ꯂꯩꯒꯗ꯭ꯔꯣ ꯆꯟꯗ꯭ꯔꯣ ꯑꯣ ꯂꯩꯅꯤ ꯂꯩꯅꯤ ꯏꯇꯥꯎ ꯍꯥꯟꯅ ꯂꯝ ꯅꯨꯡꯗꯣ ꯁꯦꯡꯗꯣꯛꯄ ꯍꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯏꯇꯥꯎ ꯃꯥꯂꯪꯕ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯏꯁꯨ ꯂꯥꯛꯄꯤꯔꯣ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧꯔꯦꯀꯣ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ ꯑꯕꯦꯊꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯥꯂꯪꯕ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯕ ꯏꯇꯥꯎ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯝꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯊꯋꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯅꯤ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯅꯣ ꯁꯤꯗꯤ ꯏꯇꯥꯎ ꯆꯟꯗ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯇꯧꯔꯣꯏ ꯅꯣꯏ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯅꯦꯛ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯋꯥꯏꯗꯣ ꯐꯥꯖꯤꯟꯍꯟꯈꯤꯕ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯂꯩꯔꯤꯁꯤꯗꯤ ꯃꯥ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯧꯕ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯅꯦ ꯑꯩꯗꯤ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯂꯩꯀꯣ ꯆꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯃꯥ ꯑꯣꯏꯅ ꯈꯣꯏꯔꯝꯍꯜꯂꯒ ꯊꯋꯥꯏꯗꯨ ꯊꯥꯗꯣꯛꯇꯅꯕ ꯇꯧꯍꯜꯂꯨꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯗꯤ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯊꯧꯕ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯣꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯛꯌꯦꯠ ꯈꯨꯟꯈꯥ ꯌꯧꯔꯛꯑꯒ ꯃꯥꯂꯪꯕ ꯍꯣꯏꯅ ꯃꯥꯂꯪꯕ ꯌꯧꯔꯦ ꯂꯥꯛꯑꯣꯍꯦ ꯀꯨꯝꯊꯔꯛꯑꯣ ꯑꯁꯤꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯆꯥꯎꯗ꯭ꯔꯥ ꯑꯁꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯌꯥꯝ ꯆꯥꯎꯋꯦ ꯍꯩ ꯂꯩꯁꯨ ꯌꯥꯝ ꯍꯧꯋꯤ ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯃꯐꯝꯁꯦ ꯂꯥꯛꯑꯣ ꯃꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯇꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯁꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯊꯥꯖ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ ꯂꯩꯁꯨ ꯌꯥꯝ ꯁꯥꯠꯂꯦ ꯃꯥꯂꯪꯕ ꯐꯖꯕꯅꯦ ꯂꯩꯒꯁꯦ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯂꯣꯏ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯃꯌꯥꯝ ꯊꯥꯗꯣꯏꯅꯤ ꯑꯗꯨꯒ ꯉꯥꯁꯨ ꯑꯆꯧ ꯑꯆꯧꯕ ꯊꯥꯗꯗꯣꯏꯅꯤ ꯄꯨꯈ꯭ꯔꯤꯁꯤꯡꯁꯤꯗ ꯊꯥꯖ ꯕꯕꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯅꯤꯀꯣ ꯉꯥ ꯃꯌꯥꯝꯗꯨ ꯌꯣꯟꯕꯗ ꯃꯥꯂꯪꯕ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯄꯥꯏꯔꯗꯕꯅꯤ ꯏꯆꯥꯒꯤ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯕꯦꯊꯣꯏ ꯑꯩ ꯌꯨꯝꯁꯦ ꯁꯣ ꯍꯥꯡꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯒ ꯀꯩꯀꯩ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯒꯦ ꯃꯥꯂꯪꯕ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯗꯨ ꯁꯣ ꯍꯥꯡꯂꯒ ꯆꯪꯒꯦ ꯇꯧꯕꯗ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯆꯪꯂꯒ ꯑꯁ
ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯨꯠꯂꯥꯏꯒ ꯀꯔꯤꯝ ꯂꯩꯇꯖꯥꯠꯂ ꯇꯧꯔꯤꯁꯤꯅ ꯑꯣ ꯁꯣꯝꯗ ꯌꯣꯄꯥꯛ ꯑꯃꯗꯤ ꯂꯩꯔꯦ ꯁꯤꯅ ꯌꯥꯅꯕ ꯍꯥꯟꯅ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯃꯤꯐꯠꯇ ꯑꯍꯨꯝꯗꯣ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯒꯤ ꯃꯌꯨꯝ ꯌꯧꯔꯛꯑꯒ ꯆꯟꯗ꯭ꯔꯣ ꯀꯅꯥꯝꯕꯨ ꯂꯩꯕ ꯎꯗꯦꯗ ꯏꯇꯥꯎ ꯇꯣꯝꯕ ꯂꯩꯔꯝꯒꯅꯤꯍꯦ ꯃꯅꯨꯡꯗ ꯀꯧꯁꯤꯁꯦ ꯑꯩ ꯀꯧꯒꯦ ꯍꯦꯛꯇ ꯇꯥꯗ ꯍꯣ ꯇꯥꯗ ꯇꯥꯗ ꯈꯣꯏꯅꯤꯡ ꯂꯩꯕ꯭ꯔꯣ ꯊꯧꯕ ꯂꯩꯔꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯇꯥꯗ ꯈꯣꯏꯅꯤꯡ ꯂꯩꯌꯦ ꯂꯩꯌꯦ ꯀꯅꯥꯅꯣ ꯑꯩ ꯊꯣꯛꯂꯛꯀꯦꯀꯣ ꯂꯩꯔꯝꯃꯨꯀꯣ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯊꯣꯛꯄꯤꯔꯛꯑꯣ ꯈꯤꯇꯪ ꯊꯨꯅ ꯈꯣꯏꯅꯤꯡꯅ ꯊꯣꯛꯂꯛꯑꯒ ꯈꯣꯏꯅꯤꯡ ꯀꯅꯥꯅꯣꯅꯦ ꯑꯣ ꯆꯟꯗ꯭ꯔꯣ ꯅꯣꯏ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯆꯟꯗ꯭ꯔꯣ ꯌꯥꯅꯤ ꯇꯥꯗ ꯐꯝꯒꯦ ꯑꯗꯣ ꯇꯥꯗ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦꯅ ꯂꯥꯛꯏꯅꯤ ꯇꯥꯗꯒꯤꯗ ꯇꯥꯗꯕꯨ ꯊꯕꯛ ꯑꯆꯤꯟꯕꯒ ꯂꯩꯕ꯭ꯔꯣ ꯇꯥꯗ ꯈꯣꯏꯅꯤꯡ ꯂꯩꯇꯦꯅꯦꯍꯦ ꯊꯕꯛ ꯑꯆꯤꯟꯕꯕꯨꯗꯤ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯅꯣ ꯅꯍꯥꯟꯒꯤ ꯄꯣꯠꯇꯨ ꯃꯌꯥꯏ ꯆꯝꯃꯕꯣ ꯍꯥ ꯆꯟꯗ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯇꯥꯗ ꯅꯍꯥꯟꯒꯤꯗꯨꯗꯤ ꯃꯌꯥꯏ ꯀꯔꯤꯝ ꯆꯟꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯒꯤ ꯉꯥꯌꯣꯛꯁꯪꯗꯨ ꯁꯤꯠꯈ꯭ꯔꯦ ꯇꯥꯗ ꯈꯣꯏꯅꯤꯡ ꯍꯥ ꯐꯔꯦꯗ ꯆꯟꯗ꯭ꯔꯣ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯗꯨ ꯉꯁꯤ ꯂꯥꯛꯑꯦ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯅꯤ ꯍꯥꯏꯌꯦ ꯇꯥꯗ ꯑꯇꯣꯞꯄ ꯑꯃꯥꯏꯕꯅ ꯈꯣꯏꯔꯝꯃꯗꯤ ꯊꯋꯥꯏꯗꯨ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ ꯇꯥꯗ ꯑꯗꯨꯅ ꯇꯥꯗꯅ ꯂꯥꯏꯗꯨ ꯈꯣꯏꯔꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯇꯥꯗ ꯈꯣꯏꯅꯤꯡ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯇꯣꯞꯄꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯗꯤ ꯊꯋꯥꯏꯗꯣ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯅꯣꯏꯗ ꯅꯠꯇꯦ ꯑꯩꯁꯨ ꯐꯔꯛ ꯇꯥꯔꯛꯇꯧꯔꯤꯕꯅꯤ ꯅꯥꯟꯊꯣꯛꯇꯅꯕ ꯑꯩꯅ ꯈꯣꯏꯔꯝꯃꯒꯦ ꯑꯃꯨꯛ ꯑꯩ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯇꯣꯝꯕ ꯍꯣꯏ ꯍꯣꯏ ꯇꯥꯗꯅ ꯈꯔ ꯈꯣꯏꯔꯝꯕꯤꯔꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯁꯣꯝꯗꯅ ꯉꯥꯌꯣꯛꯁꯪꯗꯨꯗ ꯃꯥꯂꯪꯕ ꯍꯣꯏ ꯃꯥꯂꯪꯕ ꯑꯕꯦꯊꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯥ ꯈꯤꯇ ꯂꯣꯜꯂꯨꯆꯣꯗꯅ ꯅꯪꯕꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯂꯣꯜꯂꯨꯈꯤꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯃꯃꯥꯒ ꯆꯥ ꯂꯣꯜꯂꯨꯁꯤ ꯂꯥꯛꯑꯣ ꯊꯥꯖ ꯍꯣꯏ ꯃꯃꯥ ꯂꯥꯛꯀꯦ ꯑꯕꯦꯊꯣꯏꯅ ꯑꯁꯨꯝꯅ ꯆꯥ ꯂꯣꯜꯂꯤꯉꯩꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯀꯤꯗ ꯑꯕꯦꯊꯣꯏꯅ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯇꯟꯖꯥꯗꯨꯗ ꯃꯥꯂꯪꯕꯁꯨ ꯆꯪꯂꯛꯄꯗꯨꯗ ꯃꯥꯂꯪꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯕꯦꯊꯣꯏꯅ ꯑꯁ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯇꯥꯃꯣ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯃꯥꯂꯪꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯅ ꯑꯕꯦꯊꯣꯏ ꯀꯔꯤꯝ ꯇꯧꯗꯦꯗ ꯇꯥꯃꯣ ꯃꯥꯂꯪꯕ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯒ ꯆꯪꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯑꯕꯦꯊꯣꯏ ꯃꯥꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯂꯪꯕ ꯃꯄꯥꯟꯗꯁꯨ ꯂꯩꯇꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯥꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯑꯁꯨꯝꯅ ꯀꯧꯔꯒ ꯊꯤꯔꯛꯄꯗ ꯊꯥꯕꯜ ꯂꯩꯕꯨ ꯐꯨꯡꯈꯤꯕ ꯀꯥꯗꯨꯗ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯑꯕꯦꯊꯣꯏ ꯇꯥꯃꯣ ꯁꯤꯒꯤ ꯀꯥꯁꯤꯗ ꯅꯣꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦ ꯑꯝꯇ ꯆꯪꯁꯤꯜꯂꯛꯑꯣ ꯃꯥꯂꯪꯕ ꯍꯣꯏ ꯍꯣꯏ ꯆꯪꯂꯣ ꯌꯦꯡꯁꯤ ꯌꯦꯡꯂꯨꯕꯗ ꯃꯤ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯄꯒꯤ ꯇꯥꯏꯞꯇ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯕꯕꯥ ꯍꯣꯏꯅ ꯉꯁꯥꯏꯗꯩ ꯀꯧꯕꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯖ ꯇꯥꯏꯌꯦ ꯕꯕꯥ ꯅꯦꯅꯦꯅ ꯈꯨꯝꯒꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯈꯨꯝꯗ꯭ꯔꯤꯕ ꯃꯥꯂꯪꯕ ꯀꯅꯥꯒꯤ ꯅꯦꯅꯦꯅꯣꯅꯦ ꯀꯗꯥꯏꯗꯒꯤ ꯅꯦꯅꯦꯅꯣ ꯃꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯅꯦ ꯂꯩꯔꯤꯁꯦ ꯑꯕꯦꯊꯣꯏ ꯀꯗꯥꯏꯗꯒꯤ ꯅꯦꯅꯦꯅꯣ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯊꯣꯛꯂꯁꯤ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯊꯥꯕꯜ ꯂꯩ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯑꯦ ꯁꯣꯝꯗ ꯆꯟꯗ꯭ꯔꯣ ꯍꯣꯏꯒ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯒ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯂꯥꯛꯏ ꯆꯟꯗ꯭ꯔꯣ ꯇꯥꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯊꯋꯥꯏꯁꯦ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯗꯅꯕ ꯇꯧꯕꯤꯌꯨ ꯑꯩ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯇꯥꯗ ꯈꯣꯏꯅꯤꯡ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦꯁꯦ ꯌꯧꯁꯤꯜꯂꯛꯑꯦ ꯇꯨꯃꯤꯟ ꯂꯩꯔꯣꯔꯀꯣ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯌꯧꯔꯦ ꯆꯪꯁꯤꯜꯂꯛꯑꯣ ꯇꯥꯗ ꯑꯩ ꯀꯧꯖꯒꯦꯀꯣ ꯃꯥꯂꯪꯕ ꯏꯇꯥꯎ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯇꯥꯗ ꯑꯃꯥꯏꯕꯁꯨ ꯂꯥꯛꯑꯦ ꯃꯥꯂꯪꯕ ꯇꯥꯔꯦ ꯏꯇꯥꯎ ꯑꯕꯦꯊꯣꯏ ꯏꯇꯥꯎ ꯍꯣꯏ ꯂꯥꯛꯑꯦ ꯑꯃꯥꯏꯕꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ ꯂꯥꯛꯑꯣꯍꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯂꯥꯛꯆꯔꯦ ꯇꯥꯃꯣ ꯃꯥꯂꯪꯕ ꯏꯇꯥꯎ ꯂꯥꯎ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯣꯖꯥ ꯑꯃꯥꯏꯕꯁꯨ ꯌꯧꯕꯤꯔꯛꯑꯦꯗꯅ ꯏꯇꯥꯎꯗ ꯌꯥꯝ ꯋꯥꯕꯤꯔꯦ ꯑꯩꯒꯤꯗꯃꯛꯇ ꯆꯟꯗ꯭ꯔꯣ ꯋꯥꯗꯗꯤ ꯀꯩꯅꯣ ꯏꯇꯥꯎꯒꯤꯕꯣ ꯇꯥꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯕꯤꯔꯁꯤ ꯈꯣꯏꯅꯤꯡ
ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦ ꯄꯣꯠ ꯆꯩ ꯈꯩ ꯁꯨꯔꯕ ꯑꯕꯦꯊꯣꯏ ꯁꯨꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯈꯣꯏꯅꯤꯡ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦꯀꯣ ꯂꯥꯡꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯊꯋꯥꯏꯗꯨ ꯐꯥꯖꯤꯟꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯊꯥꯖꯅ ꯊꯣꯡ ꯍꯥꯡꯂꯨꯕꯗꯒꯤ ꯊꯋꯥꯏꯗꯨ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯑꯃꯥꯏꯕꯅ ꯈꯪꯍꯧꯗꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯑꯩꯅ ꯂꯣꯏꯅ ꯈꯣꯏꯔꯝꯕꯤꯔꯕꯅꯤ ꯌꯥꯔꯅꯤ ꯃꯥꯂꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕꯁꯦ ꯁꯦꯜꯁꯦ ꯌꯥꯝꯗꯤ ꯌꯥꯝꯖꯗ꯭ꯔꯦ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯈꯣꯏꯅꯤꯡ ꯌꯥꯔꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ ꯃꯥꯂꯪꯕ ꯑꯗꯣ ꯆꯥꯒ ꯊꯛꯈꯤꯁꯦ ꯀꯣ ꯏꯇꯥꯎ ꯑꯕꯦꯊꯣꯏ ꯆꯥꯒ ꯄꯨꯔꯛꯑꯣ ꯏꯇꯥꯎ ꯍꯣꯏꯒꯤ ꯑꯕꯦꯊꯣꯏ ꯄꯨꯔꯛꯑꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥ ꯊꯛꯁꯦ ꯇꯥꯃꯣ ꯍꯣꯏꯒꯤꯁꯨ ꯁꯤꯗ ꯊꯝꯖꯔꯒꯦꯀꯣ ꯆꯟꯗ꯭ꯔꯣ ꯆꯥꯁꯨ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯣꯖꯥ ꯆꯠꯁꯤꯔꯥ ꯈꯣꯏꯅꯤꯡ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ ꯃꯥꯂꯪꯕ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧꯔꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯦꯊꯣꯏ ꯂꯣꯏꯁꯤꯜꯂꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯃꯨꯛ ꯂꯥꯛꯑꯒ ꯂꯩꯗꯣꯏꯅꯤ ꯃꯐꯝꯁꯤꯗ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯃꯥꯂꯪꯕ ꯍꯣꯏꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯅ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯆꯟꯗ꯭ꯔꯣ ꯍꯣꯏꯗꯨ ꯂꯝꯕꯤꯗ ꯇꯥꯗ ꯌꯨꯝ ꯍꯟꯕꯗꯣ ꯊꯦꯡꯅ ꯍꯟꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯈꯔ ꯇꯧꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯇꯥꯗ ꯈꯣꯏꯅꯤꯡ ꯌꯥꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯇꯧꯊꯔꯨꯔꯁꯤ ꯂꯥꯛꯑꯣ ꯇꯣꯝꯕ ꯍꯣꯏ ꯂꯥꯛꯑꯣ ꯏꯇꯥꯎ ꯍꯣꯏꯗ ꯍꯦꯛꯇ ꯄꯨꯜꯂꯁꯤ ꯉꯁꯤꯗꯤ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯊꯧꯕ ꯍꯣꯏ ꯂꯥꯛꯑꯦ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯥꯏꯗꯅꯤ ꯆꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯗꯨꯒ ꯑꯃꯥꯏꯕ ꯈꯣꯏꯅꯤꯡꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨꯕ ꯍꯜꯂꯛꯄꯗ ꯉꯥꯌꯣꯛꯁꯥꯡꯗꯨ ꯐꯥꯎꯔꯒ ꯍꯜꯂꯛꯄꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯊꯧꯕꯅ ꯆꯟꯗ꯭ꯔꯣ ꯏꯇꯥꯎ ꯅꯕꯥꯅꯤꯗꯤ ꯑꯗꯨꯝ ꯍꯟꯃꯤꯟꯅꯈ꯭ꯔꯅꯤ ꯑꯩ ꯈꯛꯇꯅꯤ ꯍꯟꯈꯤꯗꯣꯏꯁꯦ ꯊꯦꯡꯂꯀꯥꯟꯁꯤꯗ ꯇꯟꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯇꯣꯝꯕ ꯅꯊꯟꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯇꯥꯎꯒꯤꯗ ꯄꯨꯟꯅ ꯂꯩꯔꯨ ꯇꯥꯕ ꯆꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯅꯤ ꯂꯩꯔꯨꯔꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯑꯩꯈꯣই ꯄꯨꯟꯅ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯉꯟꯅ ꯊꯧꯕ ꯍꯣꯏ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯌꯦꯡ ꯀꯧꯅꯗꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯤꯅ ꯌꯦꯡꯂꯛꯄꯗ ꯉꯥꯌꯣꯛꯁꯪꯗꯨꯒꯤ ꯂꯝꯕꯤꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯁꯤ ꯀꯩꯅꯣꯍꯦ ꯏꯇꯥꯎ ꯑꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯃꯇꯥꯎ ꯑꯅꯤꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯝꯇ ꯎꯗꯕ ꯑꯗꯨꯗ ꯆꯟꯗ꯭ꯔꯣ ꯀꯗꯥꯏꯅꯣ ꯀꯔꯤ ꯂꯩꯔꯤꯅꯣ ꯀꯔꯤꯝ ꯂꯩꯇꯦꯀꯣ ꯏꯇꯥꯎ ꯅꯪꯅ ꯄꯥꯈꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨ ꯐꯥꯖꯤꯟꯈ꯭ꯔꯗꯨꯗꯤ ꯃꯅꯨꯡꯗ ꯂꯥꯛꯑꯣꯁꯦ ꯀꯥꯟꯅꯗꯦ ꯆꯠꯂꯁꯤ ꯊꯧꯕ ꯑꯩꯅ ꯄꯥꯈꯟꯅ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯆꯠꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏꯗꯨꯅ ꯁꯥꯎꯅ ꯑꯩꯅ ꯉꯁꯤꯒꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯅꯣꯏ ꯑꯍꯨꯝ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯦ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯅꯈꯣꯏ ꯈꯪꯅꯤ ꯃꯊꯪꯗꯗꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯊꯥꯕꯜꯂꯩꯒꯤ ꯏꯃꯨꯡꯗꯅꯤ ꯆꯥꯎꯕ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯦꯁꯦ ꯆꯥꯁꯦ ꯁꯤꯗ ꯊꯝꯃꯒꯦ ꯊꯛꯇꯣꯛꯑꯣꯀꯣ ꯊꯔꯣ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯊꯛꯑꯒꯦ ꯑꯗꯨꯝ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯕꯨ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯎꯕ ꯍꯣꯏ ꯁꯤꯗ ꯊꯝꯃꯦꯀꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯊꯔꯣ ꯍꯣꯏ ꯃꯈꯣꯏ ꯕꯕꯥ ꯆꯥꯛ ꯂꯣꯏꯕꯤꯔꯒ ꯆꯥꯔꯒ ꯆꯠꯄꯤꯔꯣ ꯍꯦꯛ ꯆꯥꯎꯕ ꯍꯣꯏ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯊꯔꯣ ꯍꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ ꯃꯥꯂꯪꯕ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯣ ꯑꯕꯦꯊꯣꯏ ꯆꯠꯈ꯭ꯔꯦ ꯇꯥꯃꯣ ꯑꯗꯣ ꯇꯥꯃꯣ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕꯒ ꯂꯩꯕ꯭ꯔꯣ ꯃꯥꯂꯪꯕ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯔꯣꯏ ꯂꯩꯇꯦ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯕꯦꯊꯣꯏ ꯇꯥꯃꯣꯁꯨ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗꯅꯤ ꯑꯩꯈꯣꯏ ꯉꯥꯟꯕꯗꯣ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯕꯤꯔꯨꯁꯦ ꯍꯥꯏꯕ ꯃꯥꯂꯪꯕ ꯌꯥꯏꯌꯦ ꯉꯥꯟꯕꯗꯣ ꯗꯣꯛꯇꯔꯗ ꯄꯨꯕꯤꯔꯨꯔꯁꯦ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ ꯅꯪꯅ ꯍꯧꯗꯣꯔꯛꯑꯦ
ꯐꯔꯦ ꯂꯣꯏꯁꯤꯜꯂꯤꯔꯣ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯆꯠꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯗꯤ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯃꯥꯂꯪꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯂꯝꯃꯒꯦꯀꯣ ꯊꯧꯂꯛꯑꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯁꯣꯝꯗꯅ ꯑꯕꯦꯊꯣꯏꯒꯤ ꯃꯄꯥꯝꯗꯅꯤ ꯁꯅꯥꯍꯟ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯆꯥꯛꯀ ꯄꯤꯖꯈ꯭ꯔꯕꯣ ꯅꯪꯕꯣ ꯂꯇꯥ ꯅꯆꯥꯅꯨꯄꯥꯗꯣ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯕꯕꯥꯅ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯅꯆꯥꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯆꯥꯊꯣꯛꯅꯕ ꯁꯅꯥꯍꯟ ꯍꯣꯏ ꯍꯣꯏ ꯀꯧꯔꯛꯑꯒꯦ ꯑꯩ ꯅꯪ ꯆꯥꯛꯇꯣ ꯊꯤꯔꯝꯃꯣꯀꯣ ꯂꯇꯥ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯕꯕꯥ ꯊꯤꯔꯝꯂꯒꯦ ꯁꯣꯝꯗꯅ ꯃꯄꯥꯅ ꯃꯆꯥ ꯀꯧꯕ ꯆꯪꯂꯛꯄ ꯁꯅꯥꯍꯟ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯁꯤꯟꯕ ꯉꯥꯟꯕ ꯂꯣꯏꯔꯦ ꯕꯕꯥ ꯑꯩ ꯂꯣꯏꯁꯤꯟꯕꯗꯤ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯕꯣ ꯕꯕꯥ ꯁꯅꯥꯍꯟ ꯂꯥꯛꯇ꯭ꯔꯤꯌꯦ ꯅꯆꯦ ꯍꯣꯏꯗꯤ ꯑꯗꯣ ꯅꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥꯟꯕ ꯑꯩꯗꯤ ꯏꯆꯦ ꯂꯥꯛꯑꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯣꯏ ꯕꯕꯥ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯕꯕꯥ ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯍꯣꯏꯗꯨ ꯑꯕꯦꯊꯣꯏ ꯍꯣꯏ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯥꯂꯪꯕ ꯑꯗꯣ ꯑꯩꯗꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯂꯩꯔꯝꯂꯒꯦꯀꯣ ꯅꯪꯅ ꯉꯥꯟꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯥꯃꯣ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯉꯥꯟꯕ ꯄꯨꯔꯛꯑꯒꯦ ꯑꯕꯦꯊꯣꯏꯅ ꯆꯪꯂꯛꯂꯒ ꯉꯥꯟꯕ ꯉꯥꯟꯕ ꯅꯪꯕꯨ ꯂꯣꯏꯔꯕꯣ ꯏꯆꯦ ꯂꯥꯛꯑꯦ ꯉꯥꯟꯕ ꯏꯆꯦ ꯑꯩ ꯆꯥꯛ ꯆꯥꯔꯤꯌꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯍꯣꯏ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯂꯇꯥ ꯉꯁꯤꯒꯤ ꯄꯥꯡꯅ ꯁꯥꯅꯕ ꯏꯔꯣꯟꯖꯜꯂꯦ ꯍꯦꯛꯇ ꯅꯪꯕꯨ ꯆꯥꯔꯛꯑꯕꯣ ꯑꯕꯦꯊꯣꯏ ꯏꯃꯥ ꯑꯩꯕꯨꯗꯤ ꯆꯥꯔꯛꯑꯦ ꯑꯗꯣ ꯃꯄꯥꯟꯗ ꯇꯥꯃꯣꯁꯨ ꯂꯩꯍꯧꯔꯤ ꯉꯥꯟꯕ ꯂꯣꯏꯔꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯉꯥꯟꯕ ꯂꯣꯏꯔꯦ ꯏꯆꯦ ꯆꯠꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯇꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯟꯕꯗꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯅꯥꯀꯣꯡ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯣ ꯍꯥꯏꯕꯗꯨꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯉꯥꯟꯕꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ ꯊꯥꯕꯜꯂꯩꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯅꯦ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯟꯕꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯔꯨ ꯇꯔꯨ ꯉꯥꯜꯂꯔꯤ ꯉꯥꯟꯕ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯉꯥꯜꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯊꯥꯕꯜꯂꯩꯕꯨ ꯅꯤꯡꯁꯤꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯉꯥꯟꯕꯗꯨ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯗꯥꯉꯥꯟꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯌꯦꯡꯉꯛꯄꯗ ꯊꯥꯕꯜꯂꯩꯗꯨ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕ ꯊꯥꯕꯜꯂꯩꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩꯅ ꯈꯪꯍꯟꯍꯟꯗꯣꯛꯈꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯗꯥ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯦ ꯑꯩ ꯑꯁꯤꯕꯒꯤ ꯊꯋꯥꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯂꯤ ꯃꯗꯨꯗ ꯉꯥꯟꯕꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪꯅ ꯀꯔꯝꯅ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯣ ꯑꯩꯒꯤ ꯊꯥꯕꯜꯂꯩꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯗꯥꯉꯥꯟꯕ ꯑꯩꯁꯦ ꯅꯪꯒꯤ ꯊꯥꯕꯜꯂꯩꯅꯦ ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯈꯤꯕꯅꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩ ꯃꯍꯧꯁꯥꯒꯨꯝ ꯃꯪꯂꯦꯝꯕꯤ ꯍꯣꯏꯒ ꯄꯨꯟꯅ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕꯤꯗꯤ ꯃꯌꯨꯝ ꯅꯛꯄꯅꯤꯅ ꯂꯩꯍꯧꯈꯤ ꯑꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯔꯛꯈꯤ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯄꯗꯨꯗ ꯑꯩ ꯑꯁꯝꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯀꯀꯥ ꯆꯟꯗ꯭ꯔꯣ ꯍꯣꯏꯒꯤ ꯐꯥꯔꯝꯗꯣ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯅꯣꯡ ꯉꯥꯏꯍꯥꯛ ꯊꯨꯞꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯀꯀꯥ ꯆꯟꯗ꯭ꯔꯣ ꯍꯣꯏ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯕꯜꯂꯩ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ ꯂꯥꯎ ꯑꯩꯒꯤ ꯉꯥꯌꯣꯛꯁꯪꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯈꯣ ꯑꯩ ꯅꯣꯏ ꯕꯕꯥꯗ ꯐꯣꯟ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯀꯀꯥ ꯆꯟꯗ꯭ꯔꯣꯒ ꯄꯨꯟꯅ ꯃꯥꯒꯤ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯂꯩꯈꯤ ꯑꯗꯨꯒ ꯃꯥꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯕꯕꯥ ꯑꯣꯏꯔꯝꯈꯤꯗꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ
ꯇꯣꯝꯕ ꯑꯃꯗꯤ ꯊꯧꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯍꯥꯡꯂꯦ, ꯅꯨꯃꯤꯠꯁꯨ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯆꯦꯠꯅꯕ ꯇꯧꯕꯗ ꯀꯀꯥ ꯆꯟꯗ꯭ꯔꯣꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯀꯤꯗꯨꯅ ꯀꯟꯅ ꯀꯞꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯠꯇ ꯇꯥꯈꯤ꯫ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯈꯣꯏꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯐꯨꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅꯕ ꯐꯥꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯌꯣꯛꯁꯪ ꯑꯗꯣ ꯗꯥꯉꯥꯟꯕ ꯅꯪꯒꯤ ꯏꯚꯥꯏꯅ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩꯕꯨ ꯍꯥꯠꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯗꯥꯉꯥꯟꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯕꯤꯔꯛꯑꯣ꯫ ꯑꯩ ꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯖꯒꯦ꯫ ꯊꯥꯕꯜꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤ, ꯊꯥꯕꯜꯂꯩ, ꯑꯩ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯂꯩꯒ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯗꯨꯅ ꯉꯥꯟꯕꯒꯤ ꯃꯄꯥꯗꯨ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨ ꯉꯥꯟꯕꯒꯤ ꯃꯄꯥꯅ ꯎꯈꯤ꯫ ꯏꯄꯥꯒꯤ ꯉꯥꯟꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯉꯥꯟꯕꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯑꯒ, ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯆꯤꯛ ꯂꯥꯡꯉꯝꯕꯅꯤ꯫ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯂꯤꯕꯗꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ, ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯉꯥꯟꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯨꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯉꯥꯟꯕꯗꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯒ ꯏꯝꯐꯥꯜꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯂꯪꯕꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯃꯥꯂꯪꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ 10 daysꯀꯤ ꯑꯣꯏꯅ ꯚꯦꯀꯦꯁꯟ ꯊꯥꯔꯦꯕ, ꯑꯗꯣ ꯉꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛꯁꯪꯗꯣ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯦ꯫ ꯉꯥꯏꯈꯣ, ꯅꯃꯥꯒ ꯑꯃꯨꯛꯇ ꯍꯪꯅꯈꯤꯒꯦꯀꯣ꯫ ꯆꯣ, ꯅꯃꯥ ꯀꯧꯊꯣꯔꯛꯑꯣ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯦ, ꯄꯥꯕꯨꯡꯅ ꯌꯥꯔꯗꯤ ꯌꯥꯏ ꯍꯥꯏꯌꯦ꯫ ꯑꯣ, ꯅꯃꯥꯅꯕꯨ ꯌꯥꯔꯗꯤ ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯉꯥꯟꯕꯗꯨ ꯊꯥꯕꯜꯂꯩꯅ ꯍꯥꯏꯔꯝꯕ ꯆꯟꯗ꯭ꯔꯣ ꯍꯣꯏꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯗꯨ ꯆꯟꯗ꯭ꯔꯣ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯀꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯕ ꯊꯣꯔꯛꯑꯒ, ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯅ, ꯏꯌꯥꯝꯕ, ꯑꯩꯁꯦ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ, ꯁ꯭ꯋꯥꯏꯗ ꯀꯥ ꯕꯔꯥ ꯑꯃ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯗ ꯌꯨꯝꯕꯨꯅ ꯃꯥꯒꯤꯗꯗꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯒꯤꯁꯤꯗ ꯍꯥꯏꯅꯔꯒ ꯂꯩꯕ ꯌꯥꯔꯗꯤ ꯂꯩꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯒꯤꯁꯤꯗ ꯉꯁꯤꯇꯪ ꯂꯩꯖꯒꯦ ꯍꯥꯏꯕꯕꯨ꯫ ꯉꯥꯏꯈꯣ, ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯊꯟꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯌꯥꯕ ꯑꯃꯇꯪ ꯂꯧꯔꯛꯈꯤꯒꯦ, ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ ꯉꯥꯟꯕꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤ꯫ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯐꯥꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯤ ꯒꯝ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕꯒꯤ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯨ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯅ, ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯒꯨꯝꯁꯦ, ꯃꯐꯝꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ, ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯀꯞꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ, ꯀꯤꯕꯨ ꯀꯤꯔꯗꯤ ꯂꯥꯏꯒꯤ ꯉꯥꯛꯇꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤꯗꯨꯗꯤ, ꯅꯣꯏ ꯀꯤꯗꯕ ꯃꯈꯩ ꯂꯩꯖꯍꯧ, ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯌꯨꯝꯗ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯂꯪꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛ ಚಾಥꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯅ ꯍꯤꯞꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯉꯥꯟꯕꯗꯨ ꯆꯟꯗ꯭ꯔꯣꯒꯤ ꯀꯥꯡꯕꯨꯗꯨꯒ ꯄꯨꯜꯂꯤ꯫ ꯆꯟꯗ꯭ꯔꯣ ꯍꯣꯏꯗꯤ ꯌꯨ ꯊꯛꯇꯨꯅ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯅ,
ꯏꯌꯥꯝꯕ ꯆꯟꯗ꯭ꯔꯣꯅ ꯀꯔꯣꯔꯄꯇꯤꯒꯤ ꯋꯥ ꯍꯧꯗꯣꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯀꯩꯅꯣꯝꯕꯨ ꯅꯤꯡꯁꯤꯡꯉꯤꯅꯦ꯫ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ "ꯀꯔꯤ ꯋꯥꯅꯣ? ꯁꯦꯟꯒꯤꯔꯣ?" "ꯍꯣꯏ ꯃꯥꯅꯦ ꯏꯌꯥꯝꯕ, ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯑꯁꯤꯕ ꯃꯁꯥꯗꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯝꯇꯪ ꯐꯪꯂꯕ ꯀꯔꯣꯔ 10 ꯄꯤꯒꯦ ꯍꯥꯏꯕ ꯃꯤ ꯂꯩꯌꯦ ꯏꯌꯥꯝꯕ." ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯉꯥꯟꯕꯗꯨ ꯆꯟꯗ꯭ꯔꯣꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕ꯭ꯔꯅꯦ ꯅꯪ ꯍꯥꯏꯁꯤꯕꯣ?" "ꯃꯥꯅꯤ ꯏꯌꯥꯝꯕ, ꯂꯩꯕꯨ ꯂꯩꯒꯗ꯭ꯔꯣ?" ꯃꯗꯨꯗ ꯊꯧꯕꯅ "ꯂꯩꯇꯦꯗ, ꯊꯤꯔꯛꯀꯦ ꯇꯧꯕꯅꯤ." ꯉꯥꯟꯕꯅ "ꯌꯥꯏꯌꯦ ꯏꯌꯥꯝꯕ, ꯊꯤꯕꯤꯔꯛꯑꯣ. ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯥꯏꯕ ꯑꯃꯗ ꯊꯥꯈꯤꯗꯧꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯑꯩ ꯇꯨꯝꯅꯤꯡꯉꯦ, ꯇꯨꯝꯃꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥ ꯇꯥꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯆꯠꯂꯒ ꯊꯥꯕꯜꯂꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯁꯔꯨ ꯈꯔ ꯂꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯥꯂꯪꯕꯒꯤ ꯅꯨꯄꯤ ꯑꯕꯦꯊꯣꯏꯅ ꯌꯥꯗꯕꯗꯒꯤ ꯃꯥꯂꯪꯕ ꯍꯣꯏ ꯉꯥꯌꯣꯛꯁꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯂꯪꯕꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕ ꯆꯠꯅꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯅꯕ ꯆꯠꯂꯨꯕ ꯃꯥꯏꯕꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯤ ꯑꯀꯤꯕ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ, ꯊꯋꯥ ꯏꯁꯥ ꯁꯥꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯆꯟꯗ꯭ꯔꯣ, ꯊꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯉꯥꯟꯕꯗ "ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ, ꯌꯨꯝ ꯁꯪꯉꯝꯃꯨ" ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯒ ꯃꯈꯣꯏ ꯉꯥꯌꯣꯛꯁꯪꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄꯗꯨ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯨꯝꯈꯤꯕ ꯊꯥꯕꯜꯂꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯀꯣꯟꯅꯊꯪꯗ ꯊꯦꯡꯅꯔꯗꯨꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯤꯡꯊꯈꯤ꯫ ꯃꯗꯨꯗ ꯊꯧꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯣ ꯑꯃꯗꯤ ꯇꯣꯝꯕ ꯀꯤꯈꯤꯕꯅ ꯉꯥꯌꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡ ꯑꯗꯣ ꯆꯟꯗ꯭ꯔꯣꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯣꯝꯕꯅ "ꯏꯇꯥꯎ, ꯏꯇꯥꯎ, ꯀꯔꯤꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯗꯨꯕꯣ? ꯑꯩꯁꯨ ꯆꯪꯂꯛꯀꯦ ꯏꯇꯥꯎ." ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯟꯗ꯭ꯔꯣꯅ ꯃꯥꯒ ꯍꯧꯖꯤꯛꯇ ꯆꯪꯃꯤꯟꯅꯔꯛꯈꯤꯕ ꯇꯣꯝꯕꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯗꯣ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯣꯅ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯂꯒ ꯌꯦꯡꯕꯗ ꯇꯣꯝꯕꯗꯣ ꯃꯁꯥ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯁꯤꯜꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯆꯟꯗ꯭ꯔꯣ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯕꯜꯂꯩꯗꯨ ꯃꯈꯨꯠꯇ ꯃꯆꯤꯟ ꯇꯨꯝꯂꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯣꯅ "ꯊꯥꯕꯜꯂꯩ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯀꯀꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯥꯕꯜꯂꯩ. ꯑꯩ ꯅꯉꯣꯟꯗ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ." ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯣꯅ ꯈꯨꯔꯨꯝꯂꯛꯄꯗ ꯊꯥꯕꯜꯂꯩꯅ ꯆꯟꯗ꯭ꯔꯣꯒꯤ ꯅꯪꯒꯟꯗ ꯌꯣꯠꯆꯩ ꯑꯃꯅ ꯊꯤꯟꯗꯔꯛꯄꯗ ꯊꯕꯥꯛ ꯐꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯣꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯜꯂꯩꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯉꯥꯌꯣꯛꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯧꯈꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯥꯟꯕꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯂꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯉꯥꯟꯕꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯟꯕꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯥꯡꯈꯤ꯫ ꯉꯥꯟꯕꯁꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯌꯣꯛꯁꯪ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯥꯂꯪꯕꯒꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫